บายบายบายฟ้าออฟฟิศลูกเกก็บายยังนุ่งเสียมให้เลยบายก็ท่องตัวท่องตัวท่องตัวท่องตัวไปตัวบ่ใช่มาก็เกี่ยนตาเนี่ยมุก็ให้ให้บายบาย我明天晚去的哦。啊，别么个，包菜的饼是不可以个。process 长的不不？ಅದು ದೀಪಾಯ alright office ได้ให้จนไม่เอาแต่นี่ก็ทีมได้โทรแล้วเป็นมันยังไงตัวเร็วแล้วมั้งไอ้เราไปไปเด็กแต่ให้ยังบ่ให้เด็กแต่ยังไงตัวท้องได้แต่ไปแฮมเดินโทรกูเด็กก็น้อยตัววินเนี่ยจริงๆมีชอบเลยว่าไปให้จะทำแต่ละยังไงตัวเลยสิจะเล่นอยู่ตัวเลยออฟฟิศตาดูก็그노네 아베 뭐기 버스 서티피케이트 고이에서는 거 자히면 현재라면 너 로우제 좀 파락다 알레바 ngasi디 타옥시게 뭐 그냥 꼬모가 되어 비슷해 이거 퍼미션 로가 이제 아무튼 하이도게 하나 뮤니시팔리티다나 야브랭게 ꯑꯗꯨꯝ ꯑꯩ ꯁꯤꯇꯤ ꯊꯥꯀꯥꯟꯗ ꯃꯣꯏꯁꯨ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯑꯣꯐꯤꯁꯇꯨ ꯑꯗꯨꯝ ꯁꯤꯇꯤ ꯊꯥꯔꯝꯅꯤꯅ ꯑꯗꯣ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯜꯂꯒ ꯑꯗꯨꯝ ꯐꯔꯛ ꯇꯥ ꯂꯩꯕꯅꯦꯕ ꯉꯁꯤꯗꯤ ꯑꯝꯇ ꯂꯣꯏꯁꯜꯂꯨꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯥꯏꯅ ꯄ꯭ꯔꯣꯁꯦꯁꯇꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯟꯅ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯑꯩ ꯑꯗꯨꯒꯤ ꯃꯇꯦꯛꯇꯣ ꯑꯩ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝꯁꯨ ꯈꯪꯅꯕꯀꯣ थाइनगी लीला लेबदो हम्रा डॉक्टर लाइनी तौदो तसेंगा चुमजानिको आई हुजी इसा नुंगाइतबा न मही चेमा करिम तौद्रे अरो हिदाक तो फर्स्ट डे चाब नुमितो चारगा नोंगानबदगी दुम फावा होरेबा अरो हुजी करिम तौद्रे लोक खुबो केगा करिम तौद्रे जी अरो गुली तो सारमद्रगा दे तो मै वाना खान लेरमदिनेबा अदो आई ट्रैफिक जाम होइदे सिदे चलागदिको नतबिदे न खया थोंगी लंबीदो लागदी ट्रैफिक जाम चौबम लेबा ꯑꯗꯨꯗ escape ꯇꯧꯔꯒ ꯄꯕꯠ ꯌꯧꯅꯕꯅꯦ ꯁꯤꯗ ꯐꯥꯎꯔ ꯂꯥꯛꯏꯁꯦ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯊꯕꯛ ꯉꯥꯛꯇ ꯇꯧꯊꯣꯛꯈꯤꯒꯦ ꯑꯩꯅ ꯉꯁꯥꯏ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯗꯣ ꯌꯥꯗꯧꯗꯤ ꯃꯥꯟꯗ꯭ꯔꯦ ꯑꯣꯐꯤꯁꯇꯩꯕꯨꯗꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯋꯥꯔꯛꯁꯥꯏꯠꯇꯣ ꯑꯃꯨꯛ ꯆꯠꯄ ꯇꯥꯔꯦ ꯑꯗꯨꯅ ꯋꯥꯔꯛꯁꯥꯏꯠ ꯌꯧꯔꯒ ꯀꯌꯥꯃꯨꯛ ꯊꯦꯡꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯨꯡꯁꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯑꯦꯕꯀꯣ ꯑꯥꯎꯠꯁꯥꯏꯠꯇ ꯆꯠꯇꯣꯏꯁꯦ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯣꯏ ꯑꯣꯐꯤꯁꯀꯤ ꯃꯤꯈꯩꯗꯣ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯒ ꯑꯜꯇꯔꯅꯦꯇꯤꯞꯁꯦ ꯌꯥꯝ ꯉꯟꯅ ꯆꯠꯂꯒ ꯑꯃꯨꯛ ꯃꯣꯏ ꯂꯩꯔꯝꯒꯗ꯭ꯔꯥ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤꯗꯨꯅꯦꯕ ꯉꯟꯅ ꯆꯠꯈꯩ ꯆꯠꯂꯒ ꯕꯖꯥꯔꯅꯤꯅ ꯒꯥꯔꯤ ꯈꯝꯕꯝꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅ ꯉꯟꯅ ꯆꯠꯈꯩ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯌꯥꯗ꯭ꯔꯗꯤꯅ ꯑꯗꯨꯒꯤꯁꯨ ꯑꯩꯁꯦ ꯈꯟꯕꯅꯦꯕ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯄꯨꯡ ꯍꯥꯏꯔꯒ ꯄꯨꯡ 3 ꯇꯥꯔꯒ ꯃꯣꯏ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯈꯜꯂꯤꯅꯦꯕ ꯑꯗꯣ ꯌꯦꯡꯉꯁꯦ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯥꯏꯃꯤꯡꯗꯣ ꯆꯞ ꯆꯥꯕ ꯇꯥꯏꯃꯤꯡ ꯑꯃ ꯑꯩꯅ ꯈꯪꯉꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯄ꯭ꯔꯥ ꯇꯧꯕ ꯇꯥꯔꯦ ꯅꯕꯦꯝꯕꯔꯗꯤ ꯂꯣꯏꯗꯣꯔꯦ ꯃꯇꯝ ꯑꯃꯗꯗꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯅ ꯇꯧꯔꯒ ꯁ꯭ꯋꯥꯏꯒꯁꯦ ꯐꯖꯅ ꯅꯥꯟꯅ ꯁꯦꯝꯗꯅ ꯇꯧꯔꯝꯕꯅꯦ ꯍꯟꯗꯛ ꯀꯣꯔꯣꯅꯥ ꯀꯩꯀꯥ ꯂꯥꯛꯄꯗꯩꯗꯤ ꯑꯗꯨꯃꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯃꯤꯁ ꯇꯧꯋꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯣ ꯅꯨꯡꯉꯥꯏꯌꯦꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯉꯁꯤ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯏꯁꯦ ꯑꯕꯦꯝꯃꯒꯤ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯒꯗꯕꯅꯤ ꯅꯤꯡꯁꯤꯡꯉꯛꯏꯁꯦ ꯑꯩꯅ ꯌꯦꯡꯕ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯂꯩꯌꯦꯕ ꯐ꯭ꯂꯥꯏꯌꯤꯡ ꯕꯤꯁꯅꯀꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗ ꯃꯥꯒꯤꯁꯨ ꯕꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯃꯥꯅ ꯇꯧꯔꯛꯑꯦꯕ ꯑꯗꯨꯒ ꯃꯣꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯍꯣꯡꯇꯣꯛꯑꯦ ꯈꯣꯠꯇꯣꯛꯑꯦ ꯇꯧꯋꯦ ꯑꯗꯨꯗꯩꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏꯅꯦꯕ ꯅꯠꯇ꯭ꯔꯦ ꯑꯩꯗꯤ ꯀꯥꯎꯔꯨꯔꯕꯅꯦ ꯍꯥꯏꯗꯤ ꯀꯣꯟꯅ ꯇꯞꯅ ꯇꯧꯒꯦꯅꯕꯨꯗꯤ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯈꯤꯕ ꯊꯕꯛ ꯀꯩꯀꯥꯁꯤꯒꯤ ꯑꯗꯨꯝ ꯐꯪꯖꯟꯅꯕꯅꯤꯅ ꯑꯗꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯀꯥꯟꯗ ꯅꯤꯡꯁꯤꯡꯉꯛꯄ ꯀꯥꯟꯗ ꯑꯗꯨꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯒ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯇꯧꯍꯧꯔꯒꯦꯅꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯤꯁꯨ ꯁꯟꯖꯦꯟꯊꯣꯡ ꯌꯧꯔꯦ ꯁꯟꯖꯦꯟꯊꯣꯡ ꯁꯤꯒꯁꯦ ꯌꯥꯝ ꯄꯣꯁ ꯇꯥꯅ ꯀꯦꯔꯒ ꯊꯝꯗꯣꯏꯅꯦꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯂꯩꯔꯝ ꯇꯥꯔꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯦꯗ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯐ꯭ꯂꯥꯏꯌꯤꯡ ꯕꯤꯁ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯁꯤ ꯃꯥꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯚꯔꯁꯇꯥꯏꯜ ꯑꯣꯏꯕ ꯃꯤꯁꯦ ꯑꯩ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤ ꯃꯥꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯩ ꯀꯩꯗꯧꯔꯤꯒꯦ ꯑꯩ ꯂꯥꯏꯐꯁꯤꯗ ꯑꯩꯅ ꯀꯩꯗꯧꯔꯤꯒꯦꯗ ꯑꯗꯨꯝ ꯍꯥꯏꯕꯅꯤꯅ ꯃꯥꯏ ꯂꯥꯏꯐꯇꯨꯗꯤ ꯐꯖꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯤꯗꯅ ꯑꯞ ꯇꯨ ꯁꯝ ꯑꯦꯛꯁꯇꯦꯟꯗꯤ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯃ IIT ꯀ꯭ꯔꯦꯛ ꯇꯧꯔꯦ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯃꯦ
ꯑꯗꯨ ꯇꯝꯅ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯀꯩ ꯍꯥꯏꯅꯤ ꯀꯝꯄꯤꯇꯤꯁꯟꯒ ꯃꯌꯥꯝ ꯊꯣꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯥꯁꯦ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝ ꯂꯣꯏꯔꯒ ꯗꯤꯒ꯭ꯔꯤ ꯐꯪꯉꯀꯥꯟꯗ ꯑꯃꯨꯛ ꯄꯥꯏꯂꯠ ꯑꯃꯨꯛ ꯑꯣꯏꯔꯦ ꯄꯥꯏꯂꯠꯇꯨꯁꯨ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯑꯗꯨꯝ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯑꯣꯏꯔꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ LLB ꯇꯧꯒꯦꯅ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕꯒꯤ ꯑꯦꯛꯖꯥꯝ ꯀ꯭ꯔꯦꯛ ꯇꯧꯈ꯭ꯔꯦꯕ ꯃꯥꯒꯤ ꯂꯥꯏꯐꯁꯤꯗ ꯃꯥꯅ ꯆꯦꯟꯖ ꯇꯧꯔꯤꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯗꯨꯒ ꯆꯦꯟꯖ ꯇꯧꯕ ꯈꯛꯇꯪ ꯅꯠꯇꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯇꯧ ꯉꯝꯕꯗꯣ ꯃꯥꯅ ꯊꯥꯗꯕ ꯑꯦꯐꯔꯠ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯕ ꯀꯝꯄꯦꯔꯤꯖꯟꯒꯤ ꯋꯥꯔꯤ ꯅꯠꯇꯕꯀꯣ ꯑꯗꯣ ꯃꯤ ꯑꯃꯅ ꯂꯥꯏꯐꯁꯤꯗ ꯀꯩꯅꯣꯝ ꯇꯧꯒꯦ ꯈꯜꯂ ꯀꯥꯟꯗ ꯑꯦꯐꯔꯠꯁꯦ ꯁꯨꯃꯥꯏꯅ ꯊꯥꯗꯔꯒꯗꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯑꯃ ꯈꯪꯕ ꯐꯪꯉꯦꯕ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯉꯀꯥꯟꯗꯀꯣ ꯑꯗꯨꯝ ꯌꯥꯝꯅ ꯏꯟꯁꯄꯤꯔꯦꯁꯅꯦꯜ ꯑꯣꯏꯌꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯌꯥꯝꯁꯨ ꯍꯤꯟꯗꯤ ꯈꯪꯕ ꯑꯣꯏꯔꯒꯗꯤꯀꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯆꯠꯁꯤ ꯍꯧꯖꯤꯛ ꯑꯩꯁꯨ ꯃꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯩꯅꯦ ꯑꯩꯅ ꯉꯁꯤ ꯅꯤꯡꯁꯤꯡꯉꯛꯏꯁꯦ ꯑꯕꯦꯝꯃꯒꯤ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯒꯗꯕꯅꯦ ꯍꯥꯏꯕꯩꯗꯣ ꯑꯗꯨꯅ ꯀꯥꯟꯅꯩ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯕꯦꯝꯃꯁꯦ ꯑꯍꯤꯡ ꯇꯨꯝꯕꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕ ꯃꯥ ꯇꯨꯝꯕ ꯅꯤꯡꯉꯥꯏ ꯇꯧꯕ ꯐꯅꯕꯅ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯅꯔꯁꯔꯤ ꯔꯥꯏꯝꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯊꯥꯔ ꯑꯗꯨꯝ ꯇꯨꯝꯃꯦꯕ ꯑꯗꯨꯅ ꯀꯣꯛꯁꯤꯗꯗꯤ ꯏꯁꯩ ꯊꯥꯏꯅꯗꯤ ꯏꯁꯩꯁꯦ ꯉꯪꯉꯝꯕꯅꯦꯕ ꯁꯤꯅꯦꯃꯥꯒꯤ ꯏꯁꯩꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛꯇꯤ ꯅꯔꯁꯔꯤ ꯔꯥꯏꯝ ꯑꯣꯏꯅ ꯉꯪꯉꯦꯕ ꯀꯣꯛꯁꯤꯗ ꯅꯔꯁꯔꯤ ꯔꯥꯏꯝꯁꯦ ꯖꯤꯁꯥ ꯀꯣꯛꯇ ꯆꯠꯂꯤꯁꯦ ꯑꯦꯛ ꯃꯣꯇꯥ ꯍꯥꯊꯤ ꯇꯧꯔ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯉꯥꯡꯒꯤ ꯂꯧꯐꯝꯁꯦ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯍꯥꯏꯁꯦ ꯁꯤꯗꯩꯗ ꯆꯪꯗꯣꯏꯅꯦꯕꯀꯣ ꯃꯣꯏ ꯑꯣꯐꯤꯁꯁꯤꯗ ꯂꯩꯔꯦ ꯆꯪꯉꯒ ꯀꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯄ꯭ꯔꯣꯁꯦꯁꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯃꯤ ꯂꯩꯕ ꯂꯩꯇ꯭ꯔꯕ ꯈꯪꯗꯦ ꯁꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯖꯟꯗꯣꯏꯅꯤ ꯁꯤꯗ ꯆꯪꯉꯛꯏꯁꯦ ꯑꯩꯅ ꯑꯣꯐꯤꯁꯁꯤ ꯂꯩꯔꯦ ꯁꯤꯗ ꯕꯤꯜꯗꯤꯡ ꯈꯔ ꯂꯤꯕ ꯑꯃ ꯂꯩꯔꯦ ꯑꯁꯣꯝꯗ ꯕꯤꯜꯗꯤꯡ ꯈꯔ ꯅꯧꯕ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯀꯔꯝꯕꯗ ꯆꯪꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯄꯣꯔꯛꯏꯁꯦ ꯑꯃꯔ ꯑꯕꯦꯝꯃ ꯄꯣꯛꯄ ꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯤꯔꯛꯄ ꯕꯦꯕꯤ ꯗꯤꯆꯥꯔꯖ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯕꯗꯣ ꯑꯃ ꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯃꯗꯤ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯙꯥꯔꯒ ꯆꯤꯡꯂꯦꯝꯕꯤ ꯑꯙꯥꯔꯒ ꯀꯩ ꯆꯪꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯁꯤꯗꯤ ꯄꯨꯔ ꯂꯥꯛꯑꯦ ꯌꯦꯡꯉꯨꯔꯁꯤ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ ꯑꯩꯈꯣꯏꯒꯤ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕꯁꯦ ꯃꯅꯨꯡꯗ ꯆꯪꯉꯒ ꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒꯅꯤ ꯑꯅꯧꯕ ꯕꯤꯜꯗꯤꯡ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯆꯪꯒꯗꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨꯒ ꯂꯨꯄꯥ ꯆꯪꯉꯦ ꯍꯥꯏ ꯑꯩꯗꯤ ꯄꯔꯁ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯄꯔꯁ ꯂꯧꯊꯣꯛꯂꯛꯏꯅꯦ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯄꯨꯕ ꯆꯦꯗꯣ ꯆꯞ ꯆꯥ ꯂꯩꯔꯝꯃꯦ ꯑꯙꯥꯔ ꯃꯃꯥ ꯃꯄꯥꯒꯤ ꯑꯙꯥꯔ ꯑꯃꯅꯦ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯗꯤꯆꯥꯔꯖ ꯇꯧꯔꯛꯄꯒꯤ ꯕꯦꯕꯤ ꯗꯤꯆꯥꯔꯖ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯑꯗꯨꯃꯒ ꯑꯗꯨ ꯑꯍꯨꯝꯗꯨ ꯈꯛꯇꯅꯦ ꯆꯪꯉꯤꯁꯤ ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯦ ꯁꯤ ꯆꯪꯒꯗꯕ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔ ꯊꯥꯕꯁꯤ ꯅꯠꯇꯕ ꯁꯤꯒꯤ ꯒꯦꯠꯁꯤꯗ ꯏꯁꯇ꯭ꯔꯦꯠ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯁꯨꯅ ꯄꯨꯔꯛꯑꯒꯗꯤꯀꯣ ꯀꯩꯝꯇ ꯀ꯭ꯌꯨ ꯅꯨꯡ ꯂꯦꯞꯇꯅ ꯑꯗꯨꯗꯒꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯅꯗꯅ ꯇꯧꯕ ꯑꯗꯨꯝꯕ ꯄ꯭ꯔꯣꯁꯦꯁ ꯑꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯆꯦ ꯆꯥꯡꯗꯣ ꯃꯣꯏꯒꯤ ꯆꯦ ꯁꯨꯔꯤꯕ ꯁ꯭ꯇꯥꯐꯇꯨꯗ ꯄꯤꯁꯟꯕꯤꯔꯒꯀꯣ ꯃꯥꯅ ꯑꯗꯨꯝ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯥꯔꯛꯄ ꯔꯦꯀꯣꯔꯠꯇꯣ ꯆꯦꯛ ꯇꯧꯔꯒ ꯚꯦꯔꯤꯐꯥꯏ ꯇꯧꯕꯤꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯄꯤꯔꯛꯀꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯝꯄ꯭ꯌꯨꯇꯔꯗ ꯑꯦꯟꯇ꯭ꯔꯤ ꯀꯩꯀꯥ ꯇꯧꯋꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯤ ꯃꯟꯗꯦꯗ ꯂꯧꯔꯅꯤ ꯉꯁꯤ ꯁꯦꯇꯔꯗꯦꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯑꯗꯨ ꯌꯥꯝ ꯂꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯅꯧꯕ ꯅꯧꯅ ꯄꯦꯔꯦꯟꯁ ꯑꯣꯏꯕꯤꯕ ꯃꯌꯥꯝ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯏꯝꯐꯥꯜꯒꯤ ꯁꯤꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯁꯤ ꯂꯩꯁꯦ IMC ꯂꯩꯁꯦ ꯁꯤꯗꯩꯁꯤꯗ ꯂꯥꯛꯄꯤꯔꯣ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟ ꯍꯥꯏꯁꯦ ꯁꯤꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕ ꯃꯐꯝꯗꯨꯗ ꯆꯪꯉꯒ ꯑꯗꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯂꯧꯕ ꯌꯥꯏ